Ukrul district ki litan da thokli ba kangup ani irang si laksina ba Ahenba security force Thajinkhare haina Manipur lenga ki minister Govindas konthok jamna phongdok khrei ngasi ni taifa chu thekta leiba thambal sangle da pangthok pa pawgi mifam ma da wafam asi phongdok luduna minister Govindas konthok jamna makata na hai litan na kangup ani gi marakta irang thorakpadagi yum kaya mai thaduna amanta thokhrei irang adu laksina ba deputy chief minister Losi Dikhona litan da satuna nakalani gi lusingba sing yauna mifam pangthokhi tanja adu da yaning da ba kangup amana sathak khraba Satkarba matung nongmai kaptuna irang asi maka satharki hojiki mafam aduda Ahenba security force thajinduna irang adu laksinaba akan mamong da honari haina mahana phongdoki minister Govindas konthong jamna makata na hai union finance minister Nirmala Sitharaman na parliament buthoki ba kumjali singni kuntaruk kuntret ki budget adu miyang yai pha thorang de yumpham oiba mapung phaba budget amani kumjali singani kunmanga kuntaruk ki budget ta naha sing skill development ki training pi ki basing adu handaki budget asidana skill leira naha sing thabak pi bangam lagani handaki budget asida aruba laina singi life saving drug tara threat ahoma mamal da fangalagani loina ministry of micro small and medium enterprises MSME ge damak lupa crore lising tara growth fund oina suhabli mamangi budget na lebak asida tolamba sendon kya kokpangamduna GDP sada yang kai mga dasmik taruk oiba ngamlei budget asina Viksit Bharat ke banking system hena fagaran bangam lagani handak puthoki ba budget adu lebak asigi education agriculture amadi economy sakot na bagi budget amani mapa lebak taki pusilak pa polam gi chang hantha handuna lamdam asida pothok marang kaina puthok tuna miramda thadok tuna lebak asigi economy wangkhat hana bagi pandam thamba budget amani haina minister Govindas konthok jamna phongdokhi 2022-23 da election tawdaba election sin nanghodaba dana akoina matam yoina kogi administrator khallaga koina thamsina somaram oigani na koina lawi asigi se ko yamna honorable chief minister lesi makada yang kupna koi narang na hande koi yengba hore kari manam dagi whether state na UC thadaba dagi dep kibra local seb kogi local body singi pirakadaba in finance kisi haimna sing do ko yam akoi honorable deputy CMC Lokho Dikhona mahak si laga masamang meeting yaw matamda community animak pullaga maduda khatang difference kara laibadi community amana thoga sakhi haiba makoi hek sakhiba hobaga yung khara mai thaba horakpa ado all together hoju phawada 21 houses ngarang pung manga phawada 17 houses ka sa amani hojiksi all together 21 sure hai we have made the additional forces to rush in the spot.